मरुअब पाव मियामना थेंगदरिबा अवा अना अमदि खुदोंसादब कया सेगी येंगलगा अरामबाई तेंगोलना कौरखिबा नुमित 10 गी जनरल स्ट्राइक खुदक्तगी हंदोखरे लेंगाकना थमखिबा कर्फ्यूदी हंदोकपगी पाव लेते इम्पैक्ट टीवी की पाउमी अनि सीआरपीएफ पर्सनल सिंगना तमथीना फुरखिबा थौदोक अदुगी मतंगदा खुदक्ता इंक्वायरी अमा चथदुना चेनरीबा सिक्योरिटी पर्सनल सिंग मतिक साबा सरापीगदबनी हाइना इंडियन जर्नलिस्ट यूनियन नमरी लेनबा सिंगदा तक्सलक्ले अमदे लुपा क्रोर यांखई मंगागा लाख यांखई निथोइरोंगी ओइगदबा ड्रग अमदे सेल कया DRI कस्टम्स ना मणिपुरदगी फागतख्रे चेनबा मियोय मंगा सुफारे खुरमजरी ISCOM मणिपुरी पाव मिटेंग ताबिरिबा ख्वाई पुनमक पुतरामना ओक्सरी हौजे पाव संदोकना पिजरी अरामबाई तेंगोलगी लुसिंगबा अमवरिबा आसेम काननबो CBI ना फाजिनखिबदगी अरामबाई तेंगोलना कौरंबा नुमित 10 गी ओइबा मणिपुर बन ngasiदगी कोमथोखरे बन कोमथोरकलिबा सिगी मतंगदा ngasi अरामबाई तेंगोल जनरल हेडक्वार्टर दा पांगथोकिबा पावगी मिफम अमदा लुप असिगी पब्लिक रिलेशन ऑफिसर ओइरिबा ख्वाइरकपम रोबिन मंगांगना बन असि कोमथोखिबगी वाफम असि लाउथोखिबगा लोइनना मखाताना आसेम कानन थादोक्त्रिबा फावबा डेमोक्रेटिक ओइबा खोंजंग सिंगदे अदुमक जंगसिंखिगनी हाइखे सलिबा थासगी 8 अमदि 9 गी अहिंग नोंगयाइदगी हौना कौखिबा अरामबाई तेंगोलगी नुमित 10 गी बनसिना हेक हौरकपदगी बन सगलिबा मियांगी मरक्तगी इसिंग इचाउगी अचौबा अवाबा मायोकनदुना लैरिबा लानगी सैथेंग फंगलिंगै पोचै सिंग पुसिलक्कदबा यादबा पोचै कया पथा पुंथादुना मंगलक्पा पोचैगी ममल तांखलक्पा लौ पंथागी मतम ओइबा अमदि मसिगा मरी लैनना लौ उबदा चंगबा ट्रैक्टर पावर टिलर न चिंगबदा हाननबा थाउ लैसिलक्तबा मियांगी माइकैदगी बनसी मतम खरा कोमथोकपिबा यागद्रा हाइबा वाफम लाकपदगी खोंथांग असि लौरखिबनी हाइखे बनसिगी खुदोंग चाबा लौरगा हौखिबा नुमित हुमनी असिगी मनुंगदा बन सौगतपा खरना ngausin फैजिनबा मयाई काबा चिंजाक चासिंदुना बनगी मिंगदा इरांग सागतपा मयुम मपादा खामदुना लैबा गारी मै थादोकपा लोहोंग खोंदोंबा लाकपदा गारी थुगाइबतनतना कोइदुना चटहनबा प्रेस की इचिल इनाउ सिंगदा खुद थाबा कया तौरखिबा सिंगसु बनसी मतम खरा हंदोखिनबगी मसाक अमा ओहली हाइनसु ख्वाइरकपम रोबिन मंगांगना मखाताना फोंदोखि ngasi paumi singa unaba duda ban manungda tauroidaba thabak kaya sathakhiba naha kaya ama arambai tengolna kaukhatuna wakhal taminakhe matang asida panba yaba wafam amadi chatliba tha sigi taretagi Imphal East Imphal West district yauna manipur gi tampaki district manga dalenga thamlaki ba curfew adudi hauzik fawbagi oina komthorakpagi paw leitri arambai tengolna tawjegi ba ahan ba kai lauthok segi ba si numit 10 gi 10 days ban tawni en lauthok segi bani adu boy koi ngasi ge numit humni subani numit humni subisdagi koi hariba bannasi komthok sare relax tawjare ngasi gi maramdi hujaina mangda thamjadri ba number 1 adu adagi mu number 2 da koi ising chauna awa ba mayam ma hojik si kham thing na mayok na ringai lan gi chekeng phangli ngai adu kyam na wari ngai matam sida koi ban tawbadagi lakadore pusilakadori ba chana thakna ba injang na pi mayam pumduna leiba yerum pumduna leiba nga pumduna leiba adumai tawduna somda aduna maram organda Imphal mayonjida city manungda pochai tangkhalakba aduna maram organda praja mayam gi pendaba nungaitaba amadi makoigi appeal request akoida matam kharadang komthokpiba yagadra haiduna praja mayam kanna request tawrakpatagi madu koi khana matungda ade hojik lau singusu oibuna maram organda akoi lau koigado khotkadaba si ट्रैक्टर दा थाव हानब लेसलक्तबा केदवक्तबा अदु मयामदुना मरम ओरगांदा मसी कुपना खनरगांदा कोई खरा रिलैक्स तौरसी आइदना दुमाइना ngasi लेपना जरे अदु बोय कोई यामना डेमोक्रेटिक कोइबा लोना याबा मोंगदा अदुगुंबा खोंजंगदी कोई फाजिन फ्रीबा कोई गियामबा सीनियर लीडर अरामबाई तेंगोगी असेम कानन थादोर फ्रीफाव बाय कोई मखल मखा केयागी डेमोक्रेटिक कोइबा मोंगदा खोंजंगदी अदुमक चंगसिन जगेगनी थासिगी तांग तरेता CBI ना अरामबाई तेंगोलगी आसेम कानन यावना तेंगोलोई मंगा फादुना पुखिबगी मायोक्ता क्वाकैथलगी मफम अमदा हौरखिबा मियांगी इहौगी पाव कवर तौबा चंगलुबा इम्पैक्ट टीवी की पाउमी अनिबु CRPF पर्सनल खरना तमथीना फुरखिबा थौदोक अदुबु
Indian Journalist Union IJU na akan ba moong condemn tawi haina IJU na thadorok pa serol amada fongdorak lei IJU gi Secretary General Sabina Inderjit na khuyek piduna thadorok kiba serol asina makhatara duna Thaudok asida sopa nangkraba paumi anina makhoi media person ni haina mayek seng na saktak laba fawba CRPF ki personnel sing aduna athiba wahi wata kaya sizin aduna makhoibu tamthina phurakhe masimak union asina yamna angakpa fawi IJU na all Manipur Working Journalist Union Amzu amadi Editors Guild of Manipur ISCOM gi damakta lepli thaudok asi laibak asigi freedom of press amadi democratic values singbu haktengnana singnabagi thawong amani hairi Amaromda Hiramasigi Matangda IJU gi President Suoiriba Press Council of India gi Hanege member Gitartha Pathak na hai Paumi Singh na line of duty da leiringai da tathi tawoina tawrakpagi sang hengalakli haibasi handaki Manipur thokiba thodok asina nawhongna na ningsing halei maramasina mari leinaba singna khudakta inquiry ama sathaduna January security personnel sing matik sabserak piduna matungda atopa security force ki kangbu amatana sigumba thawong sing asi sathaba yade haiba khanghangadabani Paumi Singhi safety gi matangda kaidawnungda yasinaba purakpa yahaloidabani haiki Yamna nungaitaba thodok ama oina Ziribam police station gi manung sanna laiba Kasimpur Muslim khulda sahi tara humdoi khakta ngairibi nupi masa ama mayum manakta laiba rubber farm amagi manakta thauri yanduna siramle haire nupi masa aduna thauri yanduna siramba adu ngasi nungthil pung ama taba adwaida laikai gi miyamna thengnarakpani haire laikhidrabi nupi masa sigi apokpagi ming Islam Uddin kawi haire khunja singdagi phangba pawgi matungina laikhidrabi nupi masa asigi apokpa Islamuddin Mahaki nupi ahaldagi fangjaba masa nupi amaga nupa amaga lai haire nupi ahal khainakraba matung nupi atombi ama lauraga laibane nupi atombi aduna ot naiba tawbadagi nupi masa asisiramba oiramba yai haina thajanari Directorate of Revenue Intelligence Customs amasung tongan ba agency singi apunba team amana Surasanpurdagi lupa crore yangkhai mariga lakh kun mapan longi drug amasung sale oina lupa lakh kuntra mangaga lising humpu humdoi fagat pangamle haire awang nongpok state singda mayai kaba drug sing lalonba amasung naronda puthok pusin tawba thingna ba sangselakpa operation white veil haukiba jun gitang mangadagi na teret fawba Surasanpur district ki tainaba mafam singda sathakibane Sathakiba operation aduda apunba team maduna malemgi kaithel da crore yangkhai mariga lakh kun mapan longi mamal oigata ba heroin powder gram lising taret ka satret yangkhai manga dasmik khumputra manga amasung lupa lakh marifu taret ka lising yangkhai taret longi mamal oigata ba kani gram lising taruka satret kuntra taruk loinana sale oina lupa lakh kuntra manga lising humpu humdoi fagat pangam khibane haina Press Information Bureau PIB na Ministry of Finance ki warol palladuna haire Operation adu da Baufeng walkie talkie setani Maruti Eco van ama galoinana mioi manga Narcotic Drugs and Psychotropic Substances Act 1985 ki makhada fagat ki hairi haukiba zun gi tang taruk ki ayu anganbada Myanmar ga tainaba ngangkhai da leiriba behang khulda Maruti Eco van amada mioi ani chingnaningai oiba moongda yamna cheksin na laklaga thadau bhengda leiba yum amada sangkhe yum adu da thibu humbagi thabak sathabada heroin yawba sapon kef chani tarama panama sung packet nipan loinana Kani yauba apipa tingi kokta taranga nipan fagat ke. Maduga loina na Baufeng toki set ani gastel oina lupa lakh taret kalesing yangkhai nipan ga lupa yangkhai fangke lakhiba mioi ani adugi manungda mioi amadi fahore aduga atopa mioi ani amaga boal court check get tagi phagat pangamke makhatana sathakiba thiba humbagi thabak amada vehangda leiba yuma madagi kani packet ani amaga so fagat khi loinana sel oina lupa lakh kun nipan ga lising manga ge senpham amasu fangke makhatarakpada thasigi tareta border pillar number nifut taruk maya da leiba Jauko Nuam Khulda mioi ani aman amasu heroin yauba sapon kef samri nifu purakpada fagat pangamki hairi phagalaba mayai ka polam singasi Myanmar dagi Surasanpur da pusilakhi bani haiba khang bangamle haina serola sina makhatarakle BJP Manipur Pradesh ki President Adhikari Mayam Sardana Lusingba BJP Manipur Pradesh ki Kangbu Wamana ngarang New Delhi da leiba BJP ki National Office da BJP ki General Secretary Organization BL Santos ka unaduna
Manipur ki BJP MLA singna state asida president rule gi mahutta popular government ama thamnaba gi yanakhiba wafam sing khangan khre masigi mathakta Manipur da hojik thokliba irang asigi sabsaba waroshin puraknaba gi matangda wafam sing sukhanaki hairi unaba adu da adhikari mayum sardaga loinana BJP Manipur Pradesh ki general secretary K Sharad Kumar amasung pangambam Premananda su yaukhi BJP Manipur Pradesh ki president na lusing libati masina party asigi national president JP Nadda ga unana ba appointment lauraba su paw sin file taw matam fawbadadi unakhiba gi paw laitre Kumja lisingani ga nipandagi kuki khulai paiba KNO gi makhada leiba lup tarat amadi UPF ki makhada leiba lup nipan ga leirakhiba suspension of operation su ase Manipur lengak na handopagi warep lokhiba aduda center lengak na su honor tawfam thoi haina Federation of Haumi gi publicity secretary Huiremsa hen bana thadorok pa serola mana phongdorakle serola cinema kha taradun hai Myanmar da makhoi gi hak taliba khulai paiba lalhaulup singa siga kari maram gi damak India lengak amadi state lengak na su tongnaram libano haiba lalhauba singa sina India gi mathakta lan hauba nate India di makhoi gi marup amani haibagi wafam phongdokhiba leire maram aduna makhoina mafam asida lut tawnaba misam miyam bu hatnaba amni drug karbar tawnaba khulai pairibani masida India lengak na su tawnakhiba sina makhoi gi hingsa gi thabak sing sathabada free oihanduna mateng panglibani chahi lising kaya ningtambagi puwari ga sagon naraklaba amadi ipa ipuna thambiramba iramda masibu foreigner cookie singna makhoi gi lam ama talaktuna launaba silakle amadi India lengak na sahi kaya athingba amata yaudana makhoi bu free thadoktuna khulai laisen badanatana makhoi gi training fanghanba duna iramda masigi yalhomi singi mathakta mihat mipun satharakli bane hairiba singasi Manipur State Assembly na kupna khanaraba matung kuki khulai paiba singda thamliba shuasi mathau tadaba maramna handokna borep lokhibani maramaduna India lengak ki makhada Myanmar gi khulai paiba singa sanari bu wari sing asida Manipur gi oiba wafam amatta yawfam thokte amadi yawhalloidabani haina su makha tarakle Manipur Pradesh Congress Committee ki President Oiriba K Mekha Chandra Singh ki meeting makhada MPCC ki spokesperson Oiriba MD Zakir Hussain Secretary Oiriba L Chandra Kumar Singh amadi I Priyananda Singh bu MPCC ki President ki makhada leiragani haina General Secretary Administration Oiriba Advocate S Jiten Singh Serol amada khanghalakle Handak thokiba ising isang sokhalaba Jenims Hospital amasung Dental College Jenims amukhanna athuba matamda hauba yanabagi pandamda government na lokhalakpa khongthangi matungina Jenims staff amadi Manipur Fire Service ki personnel singna ngasi mangani suba numit oina Dental College Jenims sing bagi thabak ngasi susathare Manipur Fire Service na hospital asibu sengdokpagi thabak tha sig taruk tagi hauna satharakhi bane Northeastern Regional Language Center Guwahati na senduna numitaruk ni subna pangthokadaba preparation of Manipuri course material in Mitai Mayek ki workshop ngarang Guwahati Assam da leiba hotel Parshuram da haldokre ngarang June ki tang mapan gi ayuk pung tara taba matamda hotel Parshuram ki conference hall da pangthokiba workshop haldopagi tharumasida Central Institute of Indian Languages CIIL Maishuru gi lecturer cum junior research officer and officer in charge Northeastern Regional Language Center Guwahati ki Dr. Alindra Brahmana Thoramappu amadi Department of English Manipuri University of Culture MUC gi Assistant Professor Dr. Irom Robindro na athoiba mithung oikhi Thoramasida athoiba mithung oikhiba Dr. Irom Robindro na Manipuri lon putakpi tambibagi masak sing matanga sunaba mongda puthokpa mathok tai haina phongdokhe Thoramasida Thoramappu gi warot piraduna Dr. Alindra Brahmana hai North East da ngangnariba Tibeto Burman Lol singi manungda Manipuri lon gi thak asi wangna lei lon asibu mama lon nattaba mioi singda tambina ba CIIL na piriba diploma course asigi prescribed textbook oina basic course material asi mitai mayekta semgatnaba workshop asti pangthokpani thoramasida keynote address pikiba Dr. Salam Rosen Singh lecturer NERLC Guwahati na Northeastern Regional Language Center Guwahati na Nipan Suba schedule da chalaba awang nopaki lon mari haibadi Assamese Boro Manipuri amadi Nepali asigi mama lon nattaba mioi singda takpi tambiri lon sing asibu tamliba mioi singda Bharat lengakna sel thum amadi atay atay khudong chaba kaya piri masigi maruoiba pandamdi Bharat ki tongan ba mioi kanglup kayana
amana amagi lon tamnaduna khunagi apunba midyengda amata oibagi wakhalol sagatpani haina phongdokhi tha asigi taramari fawa sathagadawriba workshop asida resource person oina Dr. Wahengbam Saritarani Devi, Dr. Sujeta Baishamayum, Dr. Nongmaithem Pritam Kumar Singh, Dr. Loitongbam Saran Kumari Devi, Dr. Sapam Sangita Chanu, Dr. Laisram Lenin Singh, Dr. Thaudem Roman Maitay Amadi, Thaunauzam Linthoingambi Devi na Singbana Saruk Yagani. Silet Manipuri Kang Association ki meeting makhada Noya Bazar Manipuri Parana Sindona Maitai Singi Puwariga Tana Thanaba Yadraba Yelhongai de Gileraklaba Kang Masanabu Yokhatpagi Pandamda Ahum Suba Inter Silet Manipuri Kang Tournament Lisingani Kun Mangagi ngasi Ahanba Sanaba Matchda Salai Tare Kang Khut na Panzil Taratare Kaptuna Sipgons Lining Thaubu Panzil Tarama Thoida Maithiba Pikre ani Suba Sanabada Noya Bazar Kang Khut na Panzil Kun Kaptuna Sama Malaikai Kang Khutpu Panzilni Mapanda Maithiba Pikhe Ahum Suba Sanabada Thaudem Mahadio Kang Khutna Panzil Mapan Kaptuna Naya Bazar Kang Khutpu Panzil Tareta Maithiba Pikre Ngasigi Metsatugi Khwaidagi Faba Sanaroi Oina Salai Taret Kang Khutki Hizam Prokaspu Memento Amade Mana Piduna Ikai Khumnaba Utuna Pungning Thaugatki Jammu amadi Kashmir gi Jammuda haukiba numit marini asida ka hena sabagi awaba mayoknari haire district manga da ngarang Celsius degree nifu gi mathakta sakhi Sambada sabagi chang Celsius degree nifu taruka dasmik taruk yauki amadi Jammu city dana nifu mari ka mari yauki haire Indian Meteorological Department IMD na phongdorakpada lakliba numit Marini Mangani asidasu makhatana sakhigani hairi sabagi sang hengalapa asina health authorities ki maikai pikliba angang ahal oiraba singamadi mirolibi singna section na laina bakhangan khre makhatana miyam na numit yungba matamda imungda lainaba ising marang kaina thaknaba phi apaba setnaba amadi yunggi mapanda thokpada satin tuplaga chatnaba su khanghalakre Loisilakpada maroi papau amuka hana pizari. Miyamna thengnariba awa ana amadi khudong sadaba kaya sigi yenglaga arambai tengol na kaurakiba numit tarani gi general strike khudaktagi handokkhre lengak na thamkiba curfew di handokpagi pau leite. Impact TV ki paumi ani CRPF personnel singna tamthina furakhiba thodok adugi matangda khudakta inquiry ama sathaduna chenari ba security personnel sing matik saba zarakpi gedabni haina Indian Journalist Union namari leinaba singda taksalakle amadi lupa crore yankai manga galak yankai ni thoi rongyu egadaba drug amadi sel kaya DRI customs na Manipur dagi fagat khre senaba miyoi manga safare Hauzi Fawugi ISCOM News na pizaba Manipuri pau matang asiloi jare mineng tabiri basingba mukana khurumjari